Loanee Shingna Thengnariba Awaba Shing Asi Leingak AMASUNG Bank na NINGTHINA KHANGNABA Financial Committee Shemalaga Neinahanbiyu HAINA Welfare of the Small Business Enterprise Manipur Committee WSBEMC na Leingak TAKSILLAKLI Major Khulda Laiba Manipur Press Club ta pangthokpa pawgi mifam amada wafam asi phongdokladuna WSBEMC gi founder Paunam Sitaljit na hai Irang asina maram oiraga Manipur da leiriba financial crisis ki matangda hauzik famliba Manipur Legislative Assembly mifamna nainakhiba adugidamak thagatli Loanee Shinggi yenglaga bank ki khuthangdagi moratorium pire haina house ta thamgrabasu moratorium phangdaba Loanee kaya ama yauri Corona gi matamdagi sothakhiba aduna maram oiraga thagi thifam thokpa senfam thiba ngamdabana maram oiraga overdue account category da sankhibana moratorium amata phangdre masina maram oiraga irang manungdasu loan adum thiduna leiri paisa thina mapu moiba senfam adu yoba ngamdrabanina bank ta mortgage tokhiba lam inkhol adu loksilagani haina legal notice tharakle asiguma pressure ke asi leirakpadagi loan kokpiu haina haijakibani haina so mahanga makhatakhi Loan hasi akhoi chahi manga gi manungda ayamba business loan singo haibani adu moratorium period sum sakhrabani na magi ngasagi interest tuna capital olakadoineba aduduna ngasi lupa lising tara singamba mi do after moratorium period ma lupa lising kun singa kadori kun sa singa kadori ngasagi interest tuna capital olaga madugi potse kamaina solution for kada hem tanda loan gi tenor se sangdokpiyo loan elongation of loan tenor na RBI gi rules ta yauriba pot heba masigi loan gi tenor se sangdok tari chahi manga manung da singado pot si chahi tara changa singtar gadi hoi ma interest budi khare hen purani ataraga su magi singbang amba sang lising tara singjarami do adum gi sang ma si singbang am gadori baneba manadi akoi market size se piction gre aduna karbar su mangwa mayam thokre hojik chahi manga du chahi ama ani ji lan manung si ju hojang re adu lan si kam kan loigani habu su khangde